Standard Robert Higher Secondary School ki hostel de lekhidabi mahairoi nupi macha adugi anirak suba oina postmortem ngasi forum patta leba Jennings ki mok sa pangtokre. Turel dagi nunglengoi pekpada thingba thamkhibagi mayok da thekmai da chathaki ba lambi thingbagi khongjangna Imphal Dimapur lambi da chauna akaiba pikre gari kaya panduna leire. HSLC examination the first division takiba mahiroi ama re-scrutiny tawbada division da ahong balaite hairam laga RTI tharu badagi kunhundoi suba position da lakle haina bosem na nauna correspondent thorakle hairi. Leibaga sigi mafam sinba thungna kunlak suba Kargil Vijay Divas pangthokna bago Manipur lengak na sindra numit asigi palan thoram pangthokre. Amasung chahi asidagi hauna Regional Institute of Medical Science RIMS da Nephrology ki DM Super Speciality Course tamba yaragani haina RIMS ki Director Professor A. Santana phongdokre. Ma'am bakurum adom nengbiri bas Impact News ni ai khangen bam thoino henbi habji pungja se phawbagi maroiba pawsing miyam da pizari. Standard Robert Higher Secondary School ki hostel de lekhidabi mahiroi nupi macha adugi anirak suba oina postmortem ngasi porompata leiba Jennings ki mok da pangthokre. Akanba police ki checksel thoranga loinana lekhidraba mahiroi adugi hakchang RIMS mok dagi lauraba matung ngasi nungthil pung 3 ga minute 15 dagi hauraga numidang pung 5 ga minute 15 adwai fauba Jennings ki mok da misi asiga mari leinana sem ki ba JSC ki mihut yauna video coverage tauraga pangthokhi. Postmortem chatharingai matamda Jennings mok ki mapanda lekhidraba asigi yumgi miyoi amadi JSC gi miyoi singna ngaiduna leinakhi. Hauzik fawbugi oina lekhidrabi asigi thawai yaudraba hakchang yumgi miyoi na laudri JSC gi mitiang makhada miyamgi oiba mifam ama pangthoklaba matungda asiba hakchang asi loba natraga laudaba warep logani hairi. Misi asibu yaning da bafongdok tuna Standard Robert Higher Secondary School ki teaching amadi non-teaching staff sing na ngasi wakat mi phamkre. Misi asida chenaba sing lengak na thubada thizinduna pharaga dandi piu haina demand tawrakli. Wakat mi pham adu da saruk yakiba school asigi oza RK Opendro na haikibada school asigi mahiroi asina lekhidabada school asigi teaching amadi non-teaching staff sing na thamoi sok na nungai taba phongdokli loina na lekhidraba mahiroi asigi imung manungi awabada saruk yazari. Thogdog asina maram oiraga lamdam asida leiriba miyam loinana school asigi ozada yamna nungaitaba ama pokhalle laibak thiba thogdog asigi matangda lengak amadi mari leinaba authority na athuba matamda thizinduna chenaba sing phaduna dandi pibiu haina oza asina apil tawrakli. Oza mayam sina khoigi thamoida leba nungaitabaji phongdokjara ngasidi aikhoi lebak mayamna hauriba iho asum putho haibasi aikhoju thawai hakchang yauna saruk yajari akhoi na hujik pamjari bana khongjel yankhalanbi hujik Manipur police ke investigation chathabagi paw aikhoi tajare ado hairiba investigation ji khongjel ji yankat biba du amorom dana aikhoi na tajabada hairiba police ke investigation sigi mathakta CBI da sino haibagi dugumba wafam amase koi thengnajare CBI da bu sinaraga su any agency amna sinarakanda madu asumba athubada asumba langla langjin si puthokpiba adoga mara leba misaktu dandi pi ki bada aikhoi wajasing ki maikai dagi staff non teaching staff ki maikai dagi aikhoi thawai akchang yauna sagochagani. Manipur ki mafam kaya da hangliba school boarding amasung hostel singda mahiroi sibana ba yauna thokaningda thogdok leptana thorakliba asiki matangda Students Union of Kangleipak Sukna Sinduna miyamgi oiba khana nainaba mifam ama lakliba July 19 gi ayuk pung 13 tabada Palace compound leba iboyaima sumanglera sanglenda pangthoklagani hairi. Mifam asidalamda masigi boarding amasung hostel chalairiba miyoi mama mapa amadi mahiroi singna saruk yabiyo haina mahiroi loop asana thadorok cherol amana makhatarakli. Apun bas sinmi loop awang laikai Kangla Tombina National Highway number 2 Imphal Dimapur gi saruk oiriba sekmai lambi matam kaktana thingbagi khongjang junction bahokre. Lengakna sekmai turel da thabak tawba singi chanaba sinpham ama pidriba fawba makhoi gi khongjang hankhiroi haina khongjang changsiliba singna thamlakli. Apun bas sinmi loop awang laikai Kangla Tombina
changsinkiba khongjang adugi saruk oina khongjang singna sekmai mapada makalamatagi gari chalhankhide Dimapur dagi pusilakpa lengoi gari sing khamduna lengoi sorok ta kothaduna manghankhi ban saugatpa singna phongdorakpugi matungina sekmai turel dagi nung lengoi kotpa amadi puthokpa da athingba thamlakliba asi lengangna meeting changlaga hantok hangadabani turel asida chahi kaya thabak tawduna yumgi kupnom puramba adu court ki athingba asina maram oiraga sinmi kaya chara henare court ki order asida ohongba leiroi hairagana lengakna turel asida thabak tawriba sinmi singi chanaba sinpham ama pibiu haina protesters sing asina demand tawrakli nakalamaramda sinmi singna sekmai kaithel lekin thabi amadi Faidinga da tholak changsan kiba khongjang aduna Guwahati dagi Imphal tamna tholakpa gari yauna makalamatagi gari sing chalhan khide hairi अखोई दिमापुर दगी लेंगोई पुसिले बा नुंग करी मयाम सिटी अखोई ना अखोई की पंतम से सरकार ना अयाबा मा पीद्री भाउदी अखोई मतंग पुनमक दिमापुर दगी लापो लेंगोई से लोय थादगनी लोयना खोथागनी खोथारगा तुमक मांगहंगी गिनी मसिदी अयाबा सिंग से सरकार ना लौगे हेब्रा अथिंग मसि लेरिंगै दि अखोई मखाता ना तुमक मयाम सि तथा बसि सिबगी दे होदगी गिनी मसिगी मतंग सिदा सरकार ना खोइ सिगी थबक से पीबी दब तारगति सिगी चानाबा अखोई गा थाबदा अखोई ना लाखदब इनकम जिगा चानाबा चानाबा थबक से सरकार ना पीबी द्रब मखैगी दि अखोई मतम चुपदा सिदगी हेनबा अखोई कन कानो चंजिन गदिबा Mayai lambi college ke admission tawbugi matang da thokliba wathok asigi matang da ngasi college asigi teaching and non teaching staff association na mifam pangthoktuna mahiroi singi career manghandanaba hotnaba amadi college asigi students union dissolve tohanba yauna warep kaya lodana college asigi principal amadi mari leinaba sing da prison khre haina association asigi cherolamana khanghalakli chahi asigi boss semna loba HSLC examination gi result first division da lakhiba mahiroi ama Re-scrutiny tawbada division da ahong balaite hairam laga RTI tharubadagi kunhumdoi suba position da lakle haina Bosem ge secretary na nauna correspondent thorakle haina Mahairoi asina phongdorakle nauna kunhumdoi suba position yaurakraba Mahairoi adudi Royal Academy of Science ta tambi ningthem pukri mapal dagi soibam daina apokwa soibam manini mahak handak haidokiba examination aduda punna mark Chamga kuntra manga fangduna first division da pass tawraklaba matungda RTI tharubada mark chamga nifumari fangduna leirambani Hiramasigi matangda ngasi Mahiroi asigi yumda impact news ka akhanana unaba amada Mahiroi daina na hai mahak pik lingidagi hauna lanai tuition ama phawba chatana ngasi phawba lairik tamki adubu handaki examination result aduda mahakna iramliba aduga phanglakliba aduga chana dabadagi subject ahumbu da re-scrutiny tawki Adubu madudasu Bosem gi maikaidagi social science ta mark ama semtoklaga division da ahongba leite hairakhi adubu mahakna thajaba ngamdabadagi amuhana RTI tharubada re-scrutiny da asoiba leite haikiba science subject da mark nipan ama soiramba adu khanglakhibani Bosem gi asigumba checkson daba thawong asi makhatana thokan biganu haiki makhatana daina gi apokpa manina impact news ta hai machagi achumba asi Puthongnaba hotnabada Bosem gi office da tha amarom matam mangki amaromda re-scrutiny tawbada asoiba leite hairaga RTI tharubada asoiba thengnarakhi asina Bosem da tawrakpa thabak singda thajaba watle maram asina hiramasida mari leinaba singna mityeng changbiu haiki ningsingba yabadi chahi asigi oina topa Mahiroi manga amasu mamangda asoiba leiriba thengnakhiba leirabani loinana Bosem na chahi asigi Position holders sing okpugi thoramsu Chief Minister masamak yauna pangthokkibasu laikhrabani Aina tawse matungda sign tawbidaba amdi oja kai dasu je khotpa kai tawbida phasana section na tawbiba aduga topa hengtungna rakadaba satra kai das maina sobe asne amna kai haleba koida mark happy ko lo haibu ngi kemna teba somna tangi plus ko soibna hamba revolution da motion ba yaba thabne moina checking the niom chumna tawbina gadi revolution jidi hana thamgi mamangda haido khrabane si mamangda dam lotion ba yara ba thawne adu dasu handana na nienga su kemta lagre kona RTI thamdragadi hoi taseng khangju khangroi si thabak Amaramda Desamamadi Education Minister TH Radheshyam ga tha sigi tarik 19 da unabada yanakhibagi matungina
Bosemna akaknaba matam ama piduna chahi asigi HSLC examination da chingnaba leba mahairoi singda re-scrutiny amadi RTI gi khutong chaba piraklabasu mamang chahi examination da thokiba wathok adugi matangda Same Kiba Inquiry Committee adugi report miyam da khanghandaba asina desamna lauthokhibagi matung ina mafam matam ama hektada khongjang jangsinaba sem saba loire haina cherol amana hairi Lebak asigi mafam sinba thungna kunlak suba Kargil Vijay Divas pangthoknabagum Manipur lengangna sinduna numit asigi palan thoram pangthokre India amadi Pakistan gi marakta soknakiba Kargil lanfamda thawaina pontha pikraba lebak asigi lanmi singi mafamda Minister V Hankalian amadi Minister TH Shyam Kumar ne ikai khumnaba utkre First Summer Banquet Hall da pangthokiba thoram aduda athoiba mithunglen gi warol piraduna Agriculture Minister V Hankalian na lamdam aduda lebak asigi lanmi kayana thawai na pontha pikraba adugi tungi mirol singidamak tani haiba wafam ngasigi mirol na kaufam thokte Lanfam mai pakiba numit asana lakpada ekhoigi thamoida maraibak nungsibagi ithil amadi pangal happy apunbagi saktam ngagnanaba amadi mapangal kanba lebak ama oinanaba honabada aikhoi punna saruk yaminasi haina mahakna phongdokhi gi kathokpa aduna ekhoi gi tungi lambi asi sembi rambani asigumba numit asi ekhoi na observe toba asida ekhoi gi wakhal da leibang nungsiba gi amadi leibak ki damak kathokpa ngamba pangal thona adu hapla gani maramaduna ngasi gi thoramasi meaning nungi oiba wakhallon adu khangminaduna apunba gi saktam ngakpa amadi mapangal kanba leibak ama semlasi Ngasigi thoramadugi thoramapu oikiba Mahut Minister TH Shyam Kumar na tongan ba lining chatlagasu ima leibak na hena lui haibagi khudam lanfam aduda thawai na pontha pikiba athoba singna mayek lana piri apunbagi saktam da singnarakpa khudingmak ki mayokta ekhoi punna lepminaba mathautai amadi leibak asidagi terrorism muthatnaba honabada chapchaba thodang lawminasi haina mahakna phongdokhi कोई खांगी मदुदी थवाइना पंथा पीखरबा अदुम्बा भारत की लामी की अवाबदी लामी खतना खंगनी ngasiदी लामी सिंगी अदुम्बा लांदा अमदी इमालेपा ngakpada लोदा ngakpada अचेतपा थमोय सेंगबा अमदी वाखल लदुना भारत की अपुरम सप्तम लोन अदुम ngakन लागी मसिमुना लांफमद थवाइ थादोखरबा अदुम्बा लामी सिंगी इमुंग मनुंगी अवाबदसु सदांजलि कसरी the Makoki Tawaina Isorgi Kuyakada, like Hibada, English in the labor with a snow have of Tamjaraga. Kargil Vijay Divas na lakpada Kargil lanfam da Tawaina Pontapi Kraba lebak asigi lanmi singi mapam da Manipur gi Governor Dr. Nazma Heptullah na ikai khumnaba utkre. Palan numit asigamari leina na Ras Bhavan da Paumi Singa unabada Governor na lebak asigi saktam ngak na naba honabada Tawaina Pontapi kiba athauba sing adugi matau ngasigi mirol na ikai khumnapam amadi matung infam thoi haiki nakalamuram da muslim singi chanabi triple talak athing bathamlakpa asi aphaba khongthang asi lebak asigi muslim nupi singi achauba amadi aphaba mayol amani haiki mahana makha taraduna amukta da ahumlak talak hairaga mayum palaba muslim nupi singbu mapuroiba singna khainaba yaba chanabi asi aphaba khongpham natte haina mahakna phongdokhi Pass the triple talaq bill. I'm very happy for it because the injustice was done to Muslim women by a man sitting in one sitting saying 3 times talaq, 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 and she was divorced. Very happy, and I wanted to explain what is triple talaq means to many people who don't understand. I don't know why the opposition walked out, but I think it's a positive move by the government. Headquarter 9 Sector Assam Rifles ki makhada Manipur 3 Battalion na kunsuba Kargil Vijay Divas ki palan thauram Manipur gi mafam kaya da chatliba tha asigi kunithoi dagi ngasi July 13 fauba pangthokre. Hariba palan thoram asigi maruoiba saktam Kargil Victory Run amadi senior officer kayana wa ngangbana oikhi.
Kargil Vijay Divas ngasi Koirengida leba headquarters BSF campus ta pangthoki. Palan thoramadu 182 Battalion BSF Koirengaina sector headquarters BSF counter insurgency operation Manipur gi mityeng makhada pangthoki bane. Thoramasigi manung chana Department of Transfusion Medicine RIMS amadi headquarters battalion asigi medical staff singa kutsamnaduna blood donation camp amasu pangthoki. Loinana Kargil Vijay war gi documentary utkibaga loinana lecture su piki. 6th Battalion Assam Rifles na sinduna kun suba Kargil Vijay Divas ki thoram Kanchipur leba Temple of Learning School da pangthokre. Thoram aduga mari leinana 6th Assam Rifles ki officer singna Mahiroi singda Kargil war gi matang da wafam kaya thamki loinana Kargil war ga mari leinaba audio visual presentation amasu utki. Kargil war da sizinnakiba kuzukulai sing utpa loinana landform asida maruiba thodang lokiba personal singi photo exhibition na ngasigi thoram gi mapung oiba saruk oike. Ngasigi thoramadu saruk oina angang singi oiba painting competition amasu pangthoki. Bisnupur District Police na susinduna District Police asigi SP office ta kun suba Kargil Vijay Divas thoram pangthokre. Thoramadu da Kargil landa thawai thakraba lebak asigi lanmi singi maphamda ikai khunnaba utki. Bisnupur District Police ki makok thongba official sing yauna Police personnel singna thoram aduda sarugyaki. Chandel DC office की conference hall दसु Kargil Divas पालन तौकी पालन थौरम अदो district administration Chandel न सिंधुना पांगथोकी बने Chandel district तगी war असिद थवाई कट किबा Kargil martyrs की family दा अचंब खुदोल पीदुना इकाई खुमनकी Nong mapung phana chudrabasu kumbi constituency da mahausa gum lomi singna mamang chahi ka yengna badagi phau ta dana puthongna bahonari haina kumbi gi MLA S Birana Fungdokre Minor Irrigation Department Bisnupur Division 2 Saiton Gram Panchayat amadi MLA ka khutsamna duna Turel Lu Ithai dagi kumbi Saiton tabada ladiba lawpari lising anirom da ising piriba thabak yengsin bada wafam asi Fungdokhi bane MLA Birana nong tadabadagi lomi singna thengnariba awaba sing asi mathang chahidadi leihandanaba triple cropping toba yananabagi work plan semba loibaga loinana thabak su hauragani haiki Parayambi ki maningda laikriba kenela se chouba se masida oiragadi aikoi kumbi kendra sigidi aikoi isingi awaba se karigumba yam hena kangragadi khangdre aduga ishona khara marak ta sum pibi bo waragadi akoi masi mana masing thaba khotpa kaidawbadadi mahusagi hana puthokpa praja sing asina lomi makhaina puthoksaram potsing se masi puthokpa ngamgani Kumginong marang kaina chudabana law uba yadana ladiba patsoi konthozam amasung nauria pakhang lakpa AC ki manung da ladiba tamphakai local mera khong wangma local amadi singnang marak local da RK Fortune Developers Private Limited na ising piba haukre local ohum asigi marakta chiliba mera khong maril dagi water pump sizinaduna lekrakta laba local sing asida ising pibani Masina maram oiraga ikang thoktuna law uba yarudraba lawpham kaya law panba haunare madugi mathakta local ohum asida leiriba khongsu excavator sizinaduna tenglaga lawpham khudingda ising pinanaba thorangsu company asina paikhatpasu haukre Hiramasigi matangda RK Fortune Developers Private Limited ki managing director RK Rameshwar nahai local sing asida ising leitabadagi lawmi singna law uba yadabagi awaba asi Kharada oirabasu kognanaba pandamda water pump sing puthoktuna chayolamagi mamangdagi ising piba hobani Makhatana law uba yadraba lawpham singda ising pinanaba hotnaduna lawmi singi mateng pangani haiki
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯪ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯈꯔ ꯀꯪꯗ ꯂꯩꯕꯁꯤ ꯎꯕꯗꯒꯤ ꯃꯦꯔꯥꯈꯣꯡꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯗꯥꯝꯁꯤꯅ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯎꯕꯗꯒꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯑꯩꯒꯤ ꯔꯤꯁꯣꯔꯁ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯄꯝ ꯈꯔꯁꯤ ꯄꯨꯊꯖꯔꯒ ꯃꯌꯥꯝ ꯂꯧ ꯄꯥꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯝꯁꯤꯡꯁꯤ ꯑꯦꯔꯦꯟꯖ ꯇꯧꯖꯕꯅꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤꯅ ꯂꯩꯔꯒꯗꯤ ꯑꯅꯗꯔ ꯑꯩꯈꯣꯏ ꯆꯦꯌꯣꯜ ꯑꯃ ꯑꯅꯤ ꯑꯣꯏꯔ ꯆꯪꯉꯁꯨ ꯉꯝꯃꯤ ꯃꯈꯩ ꯏꯁꯤꯡ ꯑꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯉꯝꯃꯤꯈꯩ ꯑꯩ ꯄꯤꯅꯅꯕ ꯂꯦꯞꯇꯅ ꯑꯩ ꯍꯣꯠꯅꯖꯈꯤꯒꯅꯤ Amaramda RK Fortune Developers Private Limited na Tamphakai Local Merakhong Wangma Local amadi Singnang Marak Local da ising piriba asida Lawmi singna thagat pa phongdokladuna ikang thokle khanglaba phawba lengak amadi local MLA na mityeng amata changdana leibasi yaningde haiki ꯂꯧꯐꯝꯁꯦ ꯂꯩꯀꯛ ꯆꯠꯂꯒ ꯂꯩꯖꯔꯝꯕꯅꯤ ꯑꯗꯣ ꯄꯝ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯂꯩꯔꯦ ꯂꯧ ꯄꯥꯟꯕ ꯌꯥꯗꯧꯔꯦ ꯊꯤꯡꯉꯤꯕ ꯗꯥꯝꯁꯤꯅ ꯁꯤꯗ ꯂꯥꯛꯏꯕ ꯏꯁꯤꯡ ꯂꯧꯈꯣꯡꯁꯤꯅ ꯏꯁꯤꯡ ꯍꯦꯛ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯆꯤꯟꯒꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯥꯃꯁꯣꯔꯗ ꯍꯥꯏꯖꯔꯒ ꯑꯗꯨꯃꯛ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯧꯅꯕꯒꯤ ꯄꯔꯄꯣꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯈꯣꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯇꯅꯕ ꯇꯧꯕꯁꯦ ꯍꯟꯗꯛꯀꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯝꯁꯨ ꯂꯥꯛꯇꯦ MLAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟꯗ ꯄꯤꯗꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯃꯥꯒꯤ ꯅꯪꯅꯕ ꯑꯩꯒꯤ ꯈꯨꯡꯒꯪꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯃꯥꯏ ꯋꯥꯀꯔ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯃꯈꯣꯏꯅꯁꯨ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯑꯒ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗꯁꯨ ꯄꯔꯄꯣꯁ ꯀꯩꯅꯣꯁꯨ ꯄꯤꯕꯤꯗꯦ Miyamna lobukta ising fangdabagi waduna leiriba cheraga sida local MLA na Delhi da lotuna leiriba asi achumba khongthang natte Prajana Lubra Sarkarna Lubra haina NEIDP Manipur State Unit ke Vice President Oina Males na wahang tawrakli Ngasi Oina Males ki mityeng makhada Nauria pakhang lakpa kendra gi manung Chennai ising phangdana lawning thina uba yadana leiriba hiangthang awang local gi lobuk singda Waisel Maril dagi pump season aduna ising pikre Oina Males masasatuna local singda ising pibagi thabak chathariba sing haktengnana yengsanki Nong tadaduna lawmi singna awaba mayok nariba asi local MLA na haktengnana yengsinduna kari awara pa leige haina khanagadaba matam asida Delhi da sarkar semnanaba camp tawduna leibana achumba oiroi camp tawge hairabasu lawmi singna ningthina law uba loiraba matungda tawbiyu karisu akaiba leite khabar kagastai ising phanghankhre har pikre haibana achumba oiroi Prajana Lubra, Sarkarna Lubra, Chak Yaudana Sasan Toba Yagadra Haina Oina Malesna Wahang Taurakli. Lobukta politics tawbase siamlan khongthangni ngasi MLA singsina khoi har piriba ising piri hariba khabarda TV da kagasta mayam ama pigre akhoina tabada so dubu yengusi haribasi imphand-dagi bazar-dagi kilometer 5-6 khaki area da leba jaga am khangni masi masigi lengang na masi akhoi yamna yengjanheningi aduga yam laibak thibadi ngasigi asuk waraba matam asida khogi sarkar thugaigani haidana kem tawdana Delhi da tumdana chadana leiribase si prajagi sempiti da khoi prajagi da wasaga kagiba MLA singdu kari do leibige sini but prajana lubra natraga sarkar na lubra khoi chak yaudradi moi sarkar sembe yagadra sasan tawba yagadra sini khoina hangningi se Nakalamuram da Nauria Pakhang Lakpa BJP Mandal gi mityeng makhada ngasi Nauria Pakhang Lakpa kendra gi manung chana konjeng ningthau khongjam lekai gi lawmi singda har yanthokre Nauria kendra gi oina local MLA gi mityeng makhada ising gi awaba mayok nariba lawpham kaya pump season aduna ising pibagi thabak leptana paikhatli har phanghali lawmi singna mipai biganu haina Nauria Pakhang Lakpa BJP Mandal gi secretary Maishnam Ranjit na thamlakli ngasi Konjeng ningthau khongjam da pangthokiba achamba thoram amada maikai edom de leiriba lomi kaya da har khusinaki tungda Maisnam Ranjit na paumi sing da phongdorakpada nongju tha matamda nong taba watpadagi local MLA gi mityeng makhada kendra asida leiriba lopham singda Waisel Maril Nambul Turel amadi mera khongdagi pam season aduna ising piri kendra asida leiriba lopham singi oina apunba har beg lising mari Tangai Phadri, Walhauriba Har Singh Asi Agriculture Department Athubu Matamda Pibiragadi, Maikai Asom the Lady Belomi Singi Yamna Nungaiba Oigani Haida, Secretary Asina Thamlakli. Hojik phawbda nongsi mapung phana leptana taraktabduna maram orakanda thariba loksing asi sigragra ka haibagi nonglaktabagi lomijing da mi baiba leibudu koknanabagi damakta BJP gi MLA oina leiriba Sobhasandra meng makhata na thau pithaduna aikogi isingi awaba si koknanabagi damakta aikogi Waisen drainage amadi Nambun drainage dagi ising pinanaba amadi Merakhong drainage dagi ising pinanabagi thorang leptana pakhatpiri lobijing oiba asenba thabum mayam kaithoganda Agriculture Department gi lampen da chalaga halobangam dabagi aikoina haji puthara ganda minister gi meng makhada MLA gi meng
मखादा थबक से पाखेजबनी लौमी सिंगी हार के अवाट पले हंद्रगदी अखोई एग्रीकल्चर डिपार्टमेंट अमदी ऑनरेबल एमएलए की माइकैदा अखोई प्रजा सिंग चाउना सातोकजरिबो वाफमने हंदक चहिगी नोंग मरंग कायना तादबना इसिंगी अवाबा मायोगनरिबा असिदा बिष्णुपुर एसी की एमएलए गोविंदास कंथौजंगी मिटियंग मखादा अमदी अचंग पैसा पुथोक्तुना बिष्णुपुर ब्लॉक कांग्रेस कमिटी न सेनदुना लोकताक लिफ्ट इरिगेशन की मोइरांग लो कैनल अमसुंग इम्फाल मेन कैनल दा इसिंग थादुना बिष्णुपुर केंद्र की लोबुक सिंग दा इसिंग फंगनख्रे मतम खरगी ममांगदगी मथौ तौदना लेरमलबा लोकताक लिफ्ट इरिगेशन की पंप हाउस नंबर 1 दगी नौना इसिंग थादुना लौमी सिंग दा इसिंग फंगनखिबा अदु पंप हाउस असिगी ट्रांसफॉर्मर यादबदगी पंप सेट सिंग मथौ तौदना नुमित 15 कुन लेरकपना मरम ओइरगा मोइरांग लो कैनल अमसुंग इम्फाल मेन कैनल दा इसिंग मतम खरगी ओइना फंगनखिबनी हाइरि लमलाई एसी की मनुंग चनबा स्टेट असिगी ख्वाइदगी चावबा अनीसुबा लोकल ओइरिबा सबल लमयाई हाइरिबा लोकल असि मणिपुर लेंगाक मरि लेनबा लोइसंग अमदी कंसर्न एमएलए नमिटियंग चंगबी दबना लौ सिंगुबगी थबक अमता पाइखटपा यादना अरेंबदा तादुना लेरे हाइना लमलाई केंद्र डेवलपमेंट कमिटी के एडवाइजर अचोइबम देबेन फोंदोरखले ngasi pangthokiba lamlai AC gi lobuk sing yengsinbagi khongchat debenna paumi singda hai स्टेट असिगी ओइना पुथोकलिबा चाथोक असि सरुक मंगा थोपगी मनुंगदा अनीदी लमलाई AC दा लेरिबा लोकल सिंग असिदगिने इंडिया अमदी मणिपुर लेंगाकना लौमी सिंगी इनकम लिसिंग अनि कुंदा सरुक अनि हेंगटलगनी हाइना लाउरी अदुबु स्टेट असिदा पालिबा लेंगाक अमदी मरि लेनबा लोइसंग सिंगनदी लमलाई AC gi असिगुंबा लोकल असिदा करिगुंबा मिटियंग अमता चंगबीदना ngasi फावबा लाखले असिगुंबा थवंग असि अकनबा मोंगदा कंडेम तवी एसी असिदा लेरिबा लौमी सिंगना थेंगनरिबा अवाबा कया असि कोंगननबा एसी असिगी कंसर्न एमएलए नसु करिगुंबा थबक अमता पाइखट पिद्रे लमलाई एसी दा लेरिबा चावरबा लोकल असि कन्ननबा मणिपुर लेंगाक अमदी मरि लेनबा लोइसंग सिंगना चबचाबा मिटिंग चंगदुना तुंग कोइगदबा इथै लोखोंग सिंग सेमबा साबगी थबक पाइखट पिदुना चाथोक मरंग काइना पुथोकनबा थबक थौरम सिंग पाइखटनबा खंगहलकली लैरिबा जगह से लेंगान करिमसु पाइखपिदे नोंग मरांग काइना चुदबना मरम ओइरगा नोंगी इसिंग तारागा लौ उने खालिबा खोई लमलाई केंद्रनी मतम चाना नोंग तारक्तरे अदुन हजिक लौ बसिंग जिद खोई खुत्ता को हापना लेरे मरी लेनबा विभागसिंग नसु डिपार्टमेंट अमदी लोकल लेमेनि नसु ngasi फावबो करिमते मियेंग चंगजलक्ते मसिदगे थोइबा पोथोक्सिना मणिपुरगी सरुक मंगा थोपगी मनुंगदा सरुक अनिमदि सिपुरिबने लैरिबा फिबम जी ओइरगादी मतुंग ताबदा मणिपुरदा चाक तामबगी अचौबा थौदो अमा थोकने हाइबसे हाइमन मथोय पम पिरगा इसिंग चिंखतन लौ सिंगु बगी वाफम दिंग असि बाबु करिमता उदिया अदुगा लोइना लोइना लमलाई केंद्र से इरिन तुरे लेरी इरिन तुरेन से नकपा लौ परी चामु जगह कोनबा ले मसी जे पम मतिक चाना पिरगदी सरकारना इसिंग सिंखलगा लौ परी निफु यांखैदि उबा यागदरने खंजरुमने अदुबु ngasi फावबो लेंगाना कयमते लखपिदे अदु लोके एमेने जु कयमते मियंग चंबिदे पाउमिन सिंगा उनबा दुदा लोकल असिदा लौ उरिबा लौमी थोकचोम नोंग याइना हाई नोंग मरंग काइना चुदबना मरम ओइरगा लौ सिंगुबगी थबक तौरिबा लौमी सिंग खम थेंगना वारे लोकल असिदा लौ उबा याददुना चाथोक पुथोकपा ngamdaba हाइबसी माइकै असोंगी लौमी सिंगदा अवाबा कया मायोकनबगी मथक्ता स्टेट असिगी ओइना सु फौ अमसुंग चेंगी चाथोक वाटपगी अचौबा अवाबा अमा मायोकनगदौरिबने ngasi फावबदा लेंगाक अमदी मरि लेनबा लोइसंगी माइकैदगी लौ पानबा याननबा थबक थौरम अमता पाइखटपा लेते हाइना नुंगनांगबा फोंदोरखली लमलाई केंद्र की ओइना थाबम लोकोन हाइबसी मणिपुर की ओइना अनीसुबा मफम कलिबा चावख्रबा साबम लोकोन असिबु लेंगाकसिना यामना नेग्लेक्ट तौबगुंबा लमलाई केंद्र दे एमएलए लेरी हाइबसी अखोइदि कावबम तौरे मरी लेनबा मागी अथॉरिटी थारकबसु लेते लौमी सिंगना कनादा चलगा कनादा तानारुगुदोइनो इरिन तोरेन लेरी मपिटेन दाम हाइना लेरीबसी ग्वालटाबी की माइकेसिदा अंडरग्राउंड फुटलगा इसिंग थाथरकबदा साबम लोकोन हाइबसी इसिंगना पुगलंग लंगबा याबा मफमनि अदुबु लेंगाकना यंगसनबिदबदगी लौमी प्रजा सिंगदगी दि मखोइ मरी तनरे मणिपुर तत्तना इसिंग इसाव अमदी इकंग थोबनी लौ सिंगुबना सिंफम ओइबा लमदम असिगिदमुक्तदी इथै लखोंग फजनम सेंबीबा हाइबसे यामना मरु ओइबने हन खंजै इथै लखोंग तुरेन सेंबीदबगी वानी तुरेन मसिंग यामना मरांग काइना लेबा लमनी मखोइना सेंबीदबदगी लेंगांगना थौसादबदगी लमदम असे सुमाइना यामना सोथबने हन थमजगे Padang Swaisida break ama laguzage break matungda chahi asidagi hauna rimsta nephrology gi DM super specialty course tamba yaragani haibagi pau
amadi Manipur amasung malim gi tongan bei pausing puduna laksage Impact News Minute yang taduna lebio nungai mayam amukana taram nokchari bulletin asigi makha taba pau miyam da pizari Chahi asidagi hauna Regional Institute of Medical Science RIMS da nephrology gi DM super specialty course tamba yaragani haina RIMS ki director Professor A Santana phongdokre wafamasi ngasi RIMS ki nephrology department tapangthokiba paumi singa unaba amada director na haikibani director na makata na haikibada Ministry of Health and Family Welfare Government of India na handak chahi asidagi hauna RIMS da course asi hangtokpagi ayaba pirakibani course asi tamnanaba seat masing asi chahi amada ani khak oigani adubu hairiba course asi hangtoklakpa asana maram oiraga chahi kharagi matungda RIMS da kidney transplant fawba tawba yaragani loinana lamdam asigi miyamna kidney gi anabagi damak mapal lamda sel tingna chatlamba adu achauba ahongba ama puraklagani haiki The Ministry of Health and Family Welfare, Government of India has given approval to start DM super specialty course in nephrology in RIMS. RIMS Imphal shall be in the map of India where the brightest young doctor can pursue DM in nephrology. This will benefit tremendously to all the patients suffering from kidney diseases in Manipur and other northeast states. Joint Student Coordinating Committee na sunduna lakliba August 18 athoba singining sing numit kamari leina na laibak ningba isai amade saireng changdam nabagi thoram pangthoklagani ngasi MSU officer paumi singa unabada JSCC gi convener Peter Lystrom na phongdorakpada chahi khudingi pangthoktuna lakpugum chahi asigi su Imphal College ki multipurpose hall da open gi thakta lebang ningba isai changdam naba amadi saireng changdam naba asi pangthokadabani changdam naba asigi form MSU MSF KSA amadi sukki office tagi phangani hairi August की तारीख निपान patriotic song amasung recitation competition hariba makhalani competition asi Imphal College ki multi-purpose hall da pangthok chagani thawaina pontha pigiba adugumlaba athauba singdugi lambi liglam madu khune tungin jaboina adugumlaba athauba sing adugi ningsing palan noina August 13 Patriot Day hariba asigumlaba observation asi Imphal College multi-purpose hall da pangthok chagani institution sing haibadi school college university singi masa gi institutional campus manungda pangthok pinaba media thongda appeal tawjari lamdam asida thengnariba ikangi awaba koknabagi pandamda low cost water harvesting structure kun ahanbagi oina saduna longmi singda phanghanaba thabak paikhatpa haukre thorang asi National Bank for Agriculture and Rural Development NABARD ki senthang makhada KVK Imphal East Central Agricultural University na paikhatpani androda leiba KVK Imphal East ki office tanga si pangthokiba low cost water harvesting structure hudopagi thoramda NABARD Manipur Regional Office ki General Manager Dr. KZ Satyasai na hai miyam ge awaba singkharada oirabasu koknanaba wakhalolda ahanbagi oina ising kom kun semnanaba thorang lokhatpani karigomba project asi mai paklabadi makhatana paikhatkigani haina phongdokhe panbayabadi low cost water harvesting structure asi Imphal East ki farmer club marigi manungda leiba mapham kunda sabani National Food Safety Surveillance Program gi makhada Manipur Food Safety gi kangbu amana moirang lamkhai da hangliba dukan singde yoliba potlam sing quality control tawbra haiduna yengsinkhre yengsinba aduda dukan famliba singda awareness piba oina food safety gi maikaidagi potchai yonbada mathau taba chesang paiduna yonanaba amadi lunanana potchai yonaba su pautak pikhe department asina makhata na laktuna yengsinba matamda department na thamliba wafam gi wangmada pot yolam labadi akanbe action lokhatkani haina checkson wa thamkhi More the Ladiba Integrated Checkpost ICP gi holder Goods Service Tax GST gi matang the workshop amapang thokre workshop adu Central GST Imphal amadi More gi nifuhum de suba AR na sindra pang thokhibani GST na lalolba singda amadi industry tawriba singda kari kanaba pi
GST haiba asi karino masina traders singi oina kaya yamna maru oiribano haibagi matangda Central GST Imphal gi Joint Commissioner amadi Deputy Commissioner na wafam kaya miyam da khanghanki Thoram adu more da leiriba tongan balalolitik tawribasing dukan phamlibasing college mahiroi amadi oza kaya na saruk yaki More the World Hepatitis Day gi mangui nana numit asigi palan thoram pangthokre thoram adu Medicine Sans Frontiers na sinduna more ward number 7 ngamkhai weng da leiba organization asigi office ta pangthokre Doctor Specialist amasung spokesperson kayana hepatitis laina asidagi karamna ngakthokani hepatitis narba mioi singda karamna layengani amadi loinagani haibagi matangda miyamda pauta kaya pikhi thoramadda Hill Tribal Council More Cookie Student Organization gi thomi sing amadi atopa mioi kayana saruk yakhi Minority other backward classes ki makhada khundrakpam AC da leidiba kumza lisingani tarani pan taramapan gi EDP scheme beneficiary member marfuni thoi da sewing machine amadi embroidery machine sing yenthokre hariba sewing machine amasung embroidery machine sing asi BJP khundrakpam mandal na sinduna ngasi yumnam khunau da leiba mandal asigi temporary office ta yenthokibani Thauramasita saruk yakiba BJP Manipur Pradesh ki General Secretary and Nimbus na haikibada BJP na luchingliba Manipur lengak na teleba matam asida miyam da tongan ba scheme singi kanaba sing piri lengak asina miyam gi chawkhat thorang gi paikhatliba thabak thoram asina matam sangna lamdam asida lengak lamlaba Congress ka khenaba adu miyam da uba phanghalle masigi sarukama oina khundrakpam AC gi phi sabi singda sewing machine amasung embroidery machine pibani haike loinana thoram asiga mari leinana jibanlata emporium koba AC asida asigi phi sabi singna sajaba firol singi yonpham amasung makhal khudingi lang lofam amasu hangtokhi Sarkarna pithariba atopa department sing de pirakadoriba sigumba henlong mari leinaba embroidery ga mari leinaba pochei sing khoina training akoina tawbaga loina ima iben maroin establish singna masi hojiki matam sida aina tawdori pot se aina sadori ba phi se aigi masigi singfam sina kana ba phangan ba khatana tana aigi semilon phagadan ba khatana tana masina Manipur sakta tawribne haibigi wakalon se masi aigi thamoi da thamagan thabak se tawragadi aigi thabak to mai pa po Manipur government ki cooperative department ki makhada chalairiba Manipur State Cooperative Bank na haukiba chahi khara asida mi kayada masana masabu thabak pizaba ngamnana bagidamakta lokhalakliba thaurang sing amasung mai pak na pangthokliba thabak singgidamak Center gi Ministry of Rural Development na thagat wahi thamladuna sakhangche pirakre haukiba chahi inglisingani tarani pan taramapanda MSCB na lokhalakliba thabak sing de yenglaga ministry asina certificate of appreciation asi pirakibani hiramasi matangda MSCV gi managing director Ahanthem Subhasna state asida thabak suningba amadi singthaningai oiba wakhalol kaya puthoktuna thabak tongba mioi kaya sel gi awaba leibana mai pakna pangthokpa ngamdaba kayani hairiba mioi sing asida mateng panglabadi maromdom lepchaba ngamgani haibagi thajaba chauna lei haina phungdokhi Transporter amadi drivers ki apun bullup ama oiriba Transporter and Drivers Council bu kanglup ani thorapagi thodok asi IPSA na hakchin na lobaga loina na numit humni gi manungda nakal animak na IPSA gi office ta laktuna warwel sel purakna ba apel torakli hiramasi gi matang danga sikri sampata le bullup asigi office ta pangthokiba paumi singa unaba amada loop asigi secretary organization Waikhom Rabina Hai ngasi Manipur da chanabi ama oina masing thingamdana loop thorakpana miyam da chamamna bakaya thokli asigomba tangkak asida English ngani tara da linkhatkiba transporter amadi drivers loop amada naw na ama amuk thorakpa asi taraina logde maramasina thogliba wathok asigi chapchaba waroi sil atubu matamda puraknaba loop asina changsilliba khongthang asida nakal animak yauna miyamna sogat piyo haina apel torakli
नेशनल हाईवे द अहिंग नुंदिन खंगदना गाड़ी थौरिबसिंगसिगी अपुनब बॉडी लेइबा असिदसु इथा थाजदना इनौ नौना ngasi ngarang sida ani thokpigi नेचर अमा लाक्लिबसे मसि मणिपुर मियाम अमदि कंगलै मियामना अमदि इप्साना सुंगा यारोय लाइबन नुमि हुमनि सिगी मनungsida एकoi फमिनरगा एकoi बाप तामिनरगा इशुसे लोसनगदबनि हबजेक सानबगी पाउदा नीलमणि इंग्लिश स्कूल इम्फाल वेस्ट अमसुंग पोइरो खोंजिल हाई स्कूल इम्फाल ईस्ट अनिना हुमफुसुबा अंडर 17 गर्ल्स इंटर स्टेट सुब्रतो मुखर्जी फुटबॉल टूर्नामेंट की फाइनल द लंबा तौनरगनी ngasi ayo Kumanla Park Sports Complex की मेन स्टेडियम द सानकिबा टूर्नामेंट असिगी अहान सेमीफाइनल द नीलमणि इंग्लिश स्कूल इम्फाल वेस्ट ना द मधुमती गवर्नमेंट हाई स्कूल बिष्णुपुर बु पांजल मरी अमद माइथिबा पीखे चथरगलिबा फुटबॉल टूर्नामेंट असिगी ngasi सानकिबा अनिसुबा सेमीफाइनल दना पोइरो खोंजिल हाई स्कूल इम्फाल ईस्ट ना इमानुअल स्कूल चांडिलबो यामना लाक्चना पांजल तारेट सिनोदा माइथिबा पिरमलगा टूर्नामेंट असिगी फाइनल चंगबंगमखे यास डिपार्टमेंट मणिपुर की मिटिंग मखादा चथरिबा फुटबॉल टूर्नामेंट असिदा मणिपुर की तोंगान तोंगान में डिस्ट्रिक्ट तरामाथोइदगी लाकबा स्कूल सिंगना लीग मैच सिंगदा लंबा तौनखे हयंग अयो पुंग निपानदा टूर्नामेंट असिगी फाइनल मैच सानरगनी कुंतरुक सुबह एल संगीता देवी मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट ता पामयाल पाटसोय माय पाखरे इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मीटिंग मखादा ngasi खुमन लंपा आर्टिफिशियल टर्फ ग्राउंड सानकिबा फर्स्ट डिवीजन फुटबॉल लीग असिगे तरुक सुबह लीग ता पामयाल पाटसोय गे सानरोय एमडी चावबना मैच की हुमुद्रा हुमदोय सुबह मिनट ता चनकिबा मैच असिगे अमा तंगारबा पांजलदुना एससी के कोदमपोकपी बु पांजल अमा सिनोदा माइटिबा पीखे चथरिबा फुटबॉल लीग टूर्नामेंट असिगी ngasi सानकिबा तरेट सुबह लीग तना वाफा वांगोय अमसुंग YAC याई स्कूल अनिना सानकिबा मैच असिगी अपीबा मतमदा पांजल अमता चनदना मैच असि ड्रॉ ताखे मैच असिदा वाफा वांगोय गे सानरोय रोहित अमदी YAC याई स्कूल गे सानरोय के अरुण कुमार अमसुंग H बिजोय चाना सानबगी चना कांगलोन थुगाइरुबदगी सेंटर रेफरीना येलो कार्ड अममम पीखे फुटबॉल टीम निपान सरुक यादुना चथरिबा फुटबॉल टूर्नामेंट असिगे निपान सुबह लीग ता थाव थांगमैबन अमदी सिको लोरेंबम लेकाइगा मापन सुबह लीग तना ग्रुप सेंटर CRPF लांगजिंग अमसुंग CSCK कोदमपोकपी अनिना था असिगी कुनिपान दा सानरगनी तरा सुबह इम्फाल ईस्ट डिस्ट्रिक्ट शूटिंग कंपटीशन दा NSU गे शूटर के आशीष अमदी इम्फाल ईस्ट के शूटर रोहन थांगजम अनिना अनोबा डिस्ट्रिक्ट रिकॉर्ड सिंह थंबंगमख्रे मणिपुर राइफल्स एसोसिएशन की मीटिंग मखादा ngarang Kuman Lampak Sports Complex के शूटिंग रेंज दा सानकिबा 50 मीटर मेंस इंडिविजुअल फ्री राइफल प्रोन दा NSU गे शूटर के आशीष ना अनोबा रिकॉर्ड अमा थमदुना गोल्ड मेडल अमगा लोइनना 10 मीटर मेंस इंडिविजुअल एयर राइफल दसु गोल्ड मेडल अमगा लौबंगमखे 10 मीटर सब जूनियर मेंस इंडिविजुअल एयर राइफल द इम्फाल ईस्ट के शूटर रोहन थांगजमना अनोबा डिस्ट्रिक्ट रिकॉर्ड थंबंगमदुना गोल्ड मेडल अमलौखे 10 मीटर सब जूनियर वुमेन्स इंडिविजुअल एयर राइफल द JSR की NG सोनिया अमदी 10 मीटर वुमेन्स इंडिविजुअल एयर पिस्टल द इम्फाल ईस्ट की टी याइफबीनसु गोल्ड मेडल अमलौखे 10 मीटर जूनियर अमदी मेंस इंडिविजुअल एयर पिस्टल की मसाना अनि असिदा NSU की U क्रिस्टोफरना गोल्ड मेडल अममम लौखे 10 मीटर वुमेन्स इंडिविजुअल एयर पिस्टल दा इम्फाल ईस्ट की टी याइफबीना गोल्ड मेडल अमा अदुगा मसाना असिगी सब जूनियर वुमेन्स की कांगलुप्तना डिस्ट्रिक्ट असिगी सिल्विया लोक्राकपमना गोल्ड मेडल अमल लौखे इम्फाल ईस्ट डिस्ट्रिक्ट राइफल एसोसिएशन सिंधुना चथरिबा कॉम्पिटिशन असिदा नुपा शूटर कुंट्रा निपान अमसुंग नुपी शूटर कुनहुमदोय पुन्ना शूटर हुमफुमा थोइना तोंगान तोंगान बा शूटिंग की मसाना सिंगदा अथोय अहेन तानरी हयेंग नुंगथेल शूटिंग कॉम्पिटिशन असिगी लोइसिनबगी थौरम पांगथोकलगनी कुंट्रानिपान सुबह नेशनल आर्म रेसलिंग चैंपियनशिप द सरुक यारुगदबा मणिपुर टीम ngasi सिक्किम की दमक इम्फाल थादोखरे आर्म रेसलिंग फेडरेशन ऑफ इंडिया की मीटिंग मखादा सिक्किम ने युम्बु ओइदुना था सिगी कुनिपान दगी कुंट्रामाथोय फावबा वेस्ट सिक्किम की ग्यालिसिंग दलेबा सिक्किम गवर्नमेंट कॉलेज द पांगथोकदबा चैंपियनशिप अदुदा मणिपुर की जूनियर बॉयज सानरोय तरा सीनियर मेंस के सानरोय तरामाथोय
अदुगा मास्टर मैन कांगलुप के सानारोई अहुम गा लोइनना जूनियर गर्ल्स के सानारोई तरेट सीनियर विमेन्स के सानारोई अहुम अल्ट्रा मास्टर अमसुंग डिसेबल मेन्स के सानारोई अनि अनि यावना पुन्ना सानारोई कुंट्रानी पाना सरुक यारगनी ngasi ki khongchat aduda championship aduda referee oina saruk yarugadaba TH Nongthang Lembi amadi L Zimboy team coach KSH Bikramjit team manager P Jamini Kantaga loinana KH Ningthemsu saruk yakhe ngasi moirangkhom Dalaiba MSRTC ki complex tapangthokiba lamthabagi achamba thoram aduda social worker RK Sivachandra amadi Manipur Armed Sport Association ge General Secretary M Amravati ga loinana association asigi masak naraba miyoy kayana saruk yakhe Ani suba oinam Charlie Singh Memorial chahi yankhai amadi humpu mathaki league kam knockout kendra wise kang tournament ta singjamai kendra kangkhut B mai pakre lamdam asigi lehaw da ningsing bangamdraba matamdagi hauna sanaduna laklaba kang masana asibu yoktuna thamnanabagi pandam amada social worker oinam Romena mahaki apokpagi mingda kachaba kang tournament asada kangkhut tarahumdoina group mari thokna khaidoktuna league match singda akan balamba tongnari ngasi singjamai chinga mathakta leiba singjamai kangkhut ki kangsangda sanakiba tournament asigi Taruk suba league match asida singjamai kendra kangkhut B na khundrakpam kendra kangkhut pu panjal tarani pan taramari da maithiba pikhe singjamai kangkhut na sinduna chatharakliba kang tournament asigi hayeng match sanagada bataret suba league ta oinam kendra kangkhut amadi thangmaiban kendra kangkhut A anina lamba taunaragani Arab the bulletin asigi headlines samuhan nam yamda thamjari Standard Robert Higher Secondary School ki hostel de leki dabi mahiroi nupi macha adagi anirak suba oina postmortem ngasi forum pataleba Jennings ki mokta pangthokre Turel dagi nung lengoi pekpada thingba thamkibagi mayokda sekmai da chathakiba lambi thingbagi khongjangna Imphal Dimapur lambi da chauna akaiba pikre gari kaya panduna leire HSLC examination the first division takiba mahiroi ama re-scrutiny tawada division da ohongba leite hairam laga RTI tharubadagi kunumdoi suba position da lakle haina bosem na nauna correspondent thorakle hairi Leibag asigi mafam sinba thungna kunlak suba Kargil Vijay Diwas pangthoknabagum Manipur lengakna sinduna numit asigi palan thauram pangthokre amasung chahi asidagi hauna Regional Institute of Medical Science RIMS da nephrology ki DM super specialty course tamba yaragani haina RIMS ki director Professor A Santana phongdokre